Nga makok se. Video se ai video kamaina namge do ai ma'am do lakke ai ke season ge ha do ai ma'am do chara ke ko ado ma'am ha ge ai ta ba do sin de phi amu ne ai le wa sin ai ji lai ai ji ado ma'am ai table su dai na te ba ko CPU na thamani ado wa sin de box ne ba ai di phi amu aduga aidi color light ama sizinay bako adugi color light to sizinay sizu pa chahum na kya nang tangi ne aduga sumaina nang charga nammane bako maya aduga size aidi hanagi camera stand oidoine camera stand ne sise aigi natte bako akhui je tabdi do adagi 5 ne ne ha bje do अरे वाई मैंने अदो मैम ऐसी से कैमरा स्टैंड है वो अपग्रेड हो रहे हैं से कैमरा स्टैंड से यार ना भाई को मैम हाई कैमरा स्टैंड की तरह ते बको सेल्फी स्टिक होने से आएगा इसे स्काई बिकिने बको मैम अदो सी कैमरा स्टैंड से ऐन होजिक सी नहीं से याम नुंगारे हाना दे सी एडजस्टेबल या तब दो सी दी दो मग यार बको से सेल्फी स्टिक होने से ना यानी दैदी ऐ लग के बको मैम माइ थमरागा सिजे जिंखटसु याए आइगा वामा न देने कोइ बचपना तमदे थानि चतसु यारनी बगो कइनो हाइगांदा मथागी रिमोट चु याउदर एवा म्या अना इथांदा फोटो तेने काका यादबे याम अपग्रेड तौदर मैम दी सपोर्ट सी अपग्रेड तौजे सी पोत am phai bako adudagi noida haibne adu kaigumba leningbा leitargadi or future de legi khantar si ki website is SKYVIK ko sida search tawbiro sungsoi soidani yengbio adu ek product ani yamagus ulake haidi video na mami ni am pamgado tang lens naktane bako lens naktane wide angle lens ka fish eye lens ka ne bako si product ani do so my goal was am professional or your cover ga yawa se ado ma'am si post yam pa me aina mama gi video manam khibudo sigi lens seasoner ga namjaba ne bako wide angle se seasoner ga namne ai gi mukbang to bai oi di si aina kwai dagi aina base ne haini ngai di ai nang han ga chama tam da sak amu ura ga chapo udaba chana ba mu ura ga ai udaba toi di thokpudo jadi am ta thok tare bako mama gi video da sim gi ma'am sigi lens da gi namjaba ne ba adu si lens ki yam phabam har ga na ma se micro so oi do ne ko ma'am micro so yawe ba haidi 2 in 1 hai tare ne is a micro dini pot pic podo ada chak thon la number do ado ai ngani si amna phai bako ado ma'am si product se amna phabane ai am pame ai yoin highly recommend to si ai ne am pam jaba ai ngani am pam ba ma oye ado ma'am SKYVIK da SKYVIK ki website to description da dum hapam ge si ki pot ki product ki link su si ki so ado ma'am na kai gum learning tare dum check to video bako ado ga ma'am ai gi coupon code ama su ai tholam ge bako ado sidagi common code ka adi 11% amasu off oyo ne ba ma'am ado daga sigi lens na fish eye lens to ne ba ko sigi fish eye lens ne sina muka 360 degree hari blogger gumba biker gumba na yamna sizina ba ma 360 wall matum thar uido ado lens ta oido ne ba ko ma'am ado ai posing se ma'am yamna phai haidi yamna kama haini ma'am ado website da chang yeng bio bako magi sina ta ba to product am se yawbne po cha am thina link aga yamna quality am phabdo adu do ni ne bako ma'am ado forum de ege su share dara oi ma'am ado si product se I would have the guys ne ado SKYVIK ki website da sung soi de na changa ga yeng bio pot ma'am ma yaw bane bako ado dum pamba dum check to bio ado bu ai ngona di si mai am kanare duduga si ga ai gi favorite tare si su pame du dar sai hozik simak ti si na dri bako ado dar si ani si ma di am ti na pame si na hab dikan
upgrade tꯧba haragadi pot ahum upgrade tawjare ma'am aigi bulb tawdri table tawdri maningi se tawdri light kum bhajan tawdri ada thank you ma'am aigi open ko ta dum thoalamage aduga learning ba yaw tari or future da legi khan taraga spot in taraga su ko habidi sida website te sung soi soi dan changaga yengbiyo ba amtang changa yengbiyo ma'am thank you so much ai video adum yengbiraga support adum no bagi ma'am ai upgrade tawba ngamjai sisu si har sibu yengbiriba khudingmak thakachari aduga ma'am subscribe tawda yaw tari subscribe sung soi soi na tawshinbiramo ado mayam kainamta haramge boko muka angang amana aingona comment tawre sister gi punsi se nungai jaini ahauba cha akhoi gi cha phangde hae ado mayam aigi simupang channel ne aise khwaidagi wawa meme doidone mayam migi nungai ba haise mayam comment tawramo khwaidagi peace to leiba mi do nungai ba haidene bako digi tension awaba mayam leibase do mayam nga thongba chabiro haiba dagi nga makok chabiro haiba do nakanda dum tholamge chaba horage chakhom ahanbagido ado memory full oin do video record taramdre bako ado mayam chabar charage dum nga thongba ni mayam pam pame hao em nga makok se hana jaja ponte mukbang tau de cha ni ka main cha ni khut ani pai ra makok sa cooker da hana ka me du nga thongbado adadum hapchalaga oina thonge cooker da hana loina hapaga nga makok ahan bane kamai cha doina sibo nga makok cha bai tare hao di hao za ni na nga makok yam hai bane ko mayam video loi hao yang video
ꯃꯌꯥꯝ ꯉꯥꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯌꯥꯎꯗꯕ ꯊꯤꯕꯅꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯉꯥ ꯃꯀꯣꯛꯁꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯩꯗꯤ ꯆꯝꯅ ꯊꯣꯡꯉꯁꯨ ꯑꯃ ꯊꯣꯡꯉꯁꯨꯀꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯆꯥꯔꯗꯤ ꯂꯣꯏꯅꯃꯛ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯣꯕꯀꯣ ꯋꯥꯔꯤ ꯁꯥꯔ ꯆꯥꯔꯒꯦ ꯋꯥꯔꯤ ꯁꯥꯕꯁꯦ ꯋꯥꯔꯤ ꯁꯥꯔ ꯆꯥꯕꯁꯦ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯩ ꯈꯔꯅ ꯋꯥ ꯈꯔ ꯉꯥꯡꯉꯣ ꯑꯗꯒꯤ ꯋꯥ ꯉꯥꯡꯉ ꯆꯥꯎ ꯃꯌꯥꯝ ꯍꯥꯏ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯋꯥ ꯉꯥꯡꯉ ꯆꯥꯔꯛꯑꯣ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯔꯁꯅꯣ ꯑꯗꯣ ꯋꯥꯔꯤ ꯌꯥꯝ ꯁꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯅꯨꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯀꯩꯒꯤ ꯑꯗꯨꯝ ꯅꯝꯁꯤꯜꯂꯛꯀꯦ ꯉꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯉꯦ ꯃꯌꯥꯝ ꯃꯌꯥꯝ ꯈꯪꯉꯝꯃꯣꯏꯕꯀꯣ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯤꯀꯥꯟꯗ ꯑꯩ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯅꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯊꯥꯖꯔꯝꯃꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩ ꯂꯩꯔꯤ ꯀꯟꯗꯤꯁꯟꯗꯣ ꯀꯅꯥꯝ ꯈꯪꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯁꯄꯤꯁꯦꯜꯂꯤ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯀꯥꯟꯗ ꯆꯥꯕꯩꯅꯦ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯗꯣꯏꯅꯦ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯕꯒꯤꯀꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦꯗ ꯃꯌꯥꯝ ꯍꯤꯡꯉꯤꯕ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯈꯨꯍꯤꯡꯅꯣ ꯑꯩ ꯈꯪꯗꯦ
ꯑꯩꯅ ꯁꯤ ꯅꯝꯃꯤ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯃꯨꯛꯀ ꯏꯗꯤꯠ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯁꯤ ꯋꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛꯀ ꯇꯥꯕꯗ ꯑꯃꯨꯛ ꯀꯛꯊꯠꯂꯤꯒꯦꯗ ꯀꯥꯏꯅ ꯈꯜꯂꯒ ꯑꯃꯨꯛ ꯀꯛꯊꯠꯄꯁꯨ ꯌꯥꯎꯗꯣꯏꯅꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯍꯥꯏꯕ ꯇꯜꯂꯦꯗ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯡꯕꯤꯕꯗꯣ ꯐꯨꯜꯒꯨꯝꯕ ꯑꯗꯨꯝ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯗ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯑꯅꯝꯕꯅ ꯍꯦꯛ ꯍꯧꯔꯛꯄꯗꯣ ꯑꯗꯨꯋꯥꯏꯗꯗꯤ ꯃꯤ ꯌꯥꯝ ꯌꯦꯡꯉꯝꯃꯦꯕ ꯑꯗꯒꯤ ꯁꯨꯝ ꯈꯔ ꯃꯤ ꯈꯔ ꯈꯛꯇꯪ ꯌꯦꯡꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯂꯣꯏꯕꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯌꯦꯡꯕꯤꯔ ꯂꯩꯕꯗꯣ ꯑꯗꯨꯕꯨꯒꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤꯁꯦ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯍꯤꯡꯉꯤꯅꯦꯕꯀꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯋꯥꯔꯁꯨ ꯈꯔ ꯂꯩꯔ ꯐꯔꯛꯀꯅꯤꯅ ꯑꯗꯨꯝ ꯍꯤꯡꯉꯤ ꯉꯥꯛꯇꯅꯦꯕ ꯑꯗꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯉꯦ ꯑꯋꯥꯕ ꯀꯩꯁꯨ ꯌꯥꯎꯗꯕꯤꯗ ꯍꯤꯡꯅꯤꯡꯉꯦ ꯑꯗꯣ ꯋꯥꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯒꯤ ꯋꯥꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯏꯁꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯋꯥꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯤꯅ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯃꯌꯥꯝꯁꯤꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦꯀꯣ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯑꯃꯨꯛ ꯅꯧꯅ ꯋꯥꯈꯜ ꯈꯜꯂꯒ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨꯀꯣ ꯃꯌꯥꯝ ꯃꯤꯅ ꯊꯥꯖꯗ꯭ꯔꯗꯤ ꯇꯧꯕ ꯉꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟꯗꯤ ꯇꯧꯒꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯏꯁꯥꯅ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯣ ꯍꯣꯠꯅꯕꯁꯦ ꯃꯌꯥꯝ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝꯀꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯥꯔꯗꯤ ꯍꯥꯎꯋꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯗꯨ ꯀꯥꯎꯕꯤꯒꯅꯨ ꯑꯩ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯍꯥꯎꯕꯕꯨꯗꯤ ꯑꯗꯣ ꯋꯥꯈꯟꯗꯣ ꯈꯤꯇꯪ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯨꯛꯕꯥꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯆꯥꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯒ ꯍꯥꯏꯕꯤꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯀꯛꯑꯁꯨ ꯃꯦꯃꯣꯔꯤ ꯐꯨꯜꯒꯤ ꯐꯨꯜ ꯉꯥꯛꯇ ꯉꯥꯏ ꯂꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯤꯗꯣ ꯑꯩ ꯆꯥꯕꯁꯦ ꯉꯁꯥꯏꯗꯒꯤꯅꯦ ꯑꯃꯨꯛ ꯀꯛꯊꯠꯂꯦ ꯑꯃꯨꯛ ꯐꯨꯜ ꯍꯥꯏꯔꯦ ꯑꯃꯨꯛ ꯀꯛꯊꯠꯂꯦ ꯑꯃꯨꯛ ꯐꯨꯜ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨ ꯆꯥꯁꯤꯜꯂꯛꯑꯒꯦ ꯑꯝꯇ ꯐꯠ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯐꯨꯜ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯀꯤ
hꯧꯖꯤꯛ ꯄꯨꯟꯁꯤꯁꯤꯗ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅꯀꯣ hꯧꯖꯤꯛ ꯐꯥꯎꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯅꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯔꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯑꯩ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯒꯨꯝꯕ ꯋꯥꯗꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯅꯣꯛꯑꯒ ꯍꯥꯏꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯁꯨ ꯃꯌꯥꯝ ꯑꯩꯁꯨ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯒꯤ ꯃꯣꯠꯁꯨ ꯑꯃꯨꯛ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯦ ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯜꯂꯒꯦ